North Korea haibsidabu khwaidagi sathibada maming chatliba leibakni. Mafam asigi miyoisingna karamna lei haibsi hek uvda akiba ma fawi. Tasengnamakidi North Korea gi punsi maingsi atopa country amatada uhande. Internet ki khudongchawa leitavna video footage kya miyamdi yanghaninglabsu yanghanba ngamde. Adubo video khara makhidi leak oiraktura ngasidi North Korea gi kininga oiraba saktam khara aikhoina ubu fangi. Aduna ngasigi video slai khangminarasi North Korea dagi leak oirakwa yamna kininga oiraba thoudok khara gi saktam. Aduga aroibagi number 9 point simidi yamna angakpa prithvi gi mafam ataida thengnararoidabani munna tabiyo. Masda uriba nupasigi mamingsi North Korea da 429 haina kawi. Ming asi North Korea gi jail da laiba miyoisingda thonba mamingni. Nupasigi asengba mamingsi Kim Dong-sul kawi aduga mahaksi South Korea da poklaga America da chawrkpa misakni. 2015 among North Korea da Christianity missionary gi work amagidamakta chalame. Adubu laibak thiribadi mahaksi North Korea gi lanmisingna America gi spy ni haina moral siduna fazilame. Chahi amagi matung 2016 da mark press conference amada puthoklaga wangang halami. Marksi USA amadi South Korea gi spy ni amadi military gi aronba khangnaba laklibani haina namphud hayalami. Mangonda siriba moral sigi evidence ama faw laibana te adubu namphud moral siriga chahi tara chupna force lever oinaba sentence toki. Asumna mahak North Korea gi khwaidagi sathiba work camp amada thazilami. Masida thazan kiba misite du mafam maduda mapunsi loidadavani hainarivani. Adubu 2018 matamdugi America gi CIA gi director oiramba Mike Pompeo ga Kim Jong Un ga unarami maduda fajinduna thamlamba America kya thadoraki. Asumna mahaksu America da muk halakwa fangki. Pyongyang city is North Korea gi khwaidagi chawkholaba city amani. Adubu masida leiba miyoi khanimak watta padana nungaina leibadi natte. Video asida uriba mama masa si city asidaini. Makoi si chana faw fazna leitbana phibam asi oiraklibani. Chana vri tokro mayum phaw pakhan macha amkha khallaga leiribani. Mama macha si numidang hek mamsilakbaga mapana thoklaga chana ba mini hutoklamba arema pa khunma chale. Asumna khullaga charaga makoi ngasi fawe hinglibani. Ayuk nungthil gi matamdadi makoi mapal thokti maramdi mayum leijadaba makoi bu hek uvda phabiraga thabak sufamda thamkidawribani. Karigma makoina yadragasu upai leite adu makoi bu hatok pikidawribani. Video asi China romdagi nam video ni arapada leiriba miyoisingsna North Korea gi lanmi ngaktani. Adugo mayada leiribisna mamaga masanapiga North Korea dagi chenthorokpagi saktamni. Adubu North Korea gi lanmisingna faraga phubagi saktam aikhoina video sidai ubu fangi. Mama masana North Korea gi lanmi amada paisa khar piraga border lantholaga tumina chenthorokpa matamda atai lanmisingna ubudagi phabibagi saktamni. Masida masanufisna upai leijadna kapli maramdi faravanina kari thokani habdu mahakna khangbagini. Makhoibu force lever kemda thajinduna mapunsi suba thabak suhallaga thamdawribani. Makhoi khaktana tana makhoigi family pumba mafam aduda fajillaga thamdawribani. North Korea gi generation of punishment have a rule amakhaklai. Karigumba imung amagi miyoina North Korea gi chenaba honaram lavdi imungi miyoi pumba jail da thabak suhallaga thamdawribani. Masigi sahi chudriba pisak pikliba angang singbo namfura thabak shonbagi video si 2016 da human right activist group mana spy camera dagi video namlaga thadorokibani. Angang sing asi asengbagi Kim Jong Un gi minai ngaktani. Angang sing asibu makhutta arum nungdang pahenduna aso nung kya thanghanduna railway track semhalli. Nuksa sakhraba matamadu da pung 10 chupna thabak shollibani adugusu khutsuman ama faw pibidribani. Adugo video atopa amadana chahi 13 muktang subudanga riba angang sing asibu ingkraba unmarak aduda thabak shuan bagi video su thadorokli. Angang sing asibu North Korea gi lanmi singna kupna senaduna amatta chenhanna vida fajinduna thamli. Ekhoina swaida tanariba smuggling asidi lona thumna drug pusilakpagi ngaktani. Adubu North Korea dadi hingnabagi damak lona thumna chana bajilak pusilakpa tari. North Korea si chana ba marang kaina leite hafsi mayamsu hanana loina khangbiramlani. Lambasda leiriba mi amba mabuk thanna chadabana ayamani sumnagi makoigi achawasang khara khaktani watta padana charibasi. Aduna hingnabagi damak chadabadi yadavanina seng hawai sing lona pusilakpa tari. Video sida uribasi North Korea dagi miyoi anina China dagi seng hawai lawrurga pusilakpagi saktamni. Border ngalgiba guard singda makoina paisa khara piraga tuminna tawgadawriba thawakni masi. Makoi khrasina matwai khwakta haplaga thabak si tawdragadi North Korea gi mi ama chara henra loina sigadawribani.
Masigi North Korea gi law si sumi haina khanbibra mayam gi mot comment da soidana thambiramu. Video sida uribasi North Korea gi khwaidagi mi krik inava airport ni. Airport sida adom karigma chatpa targa su queue lepana chingbagi awawa haibadumadi leiroidavani. Masida passenger ri tokro staff hoba sumnagi kharatamak lei. North Korea gi miyoi singya topa lamda chatpa yadi aduna airport asi sumnagi foreigners singi damaktani. Foreigners sing lakpada su amamdamda chawkhru plane adu passenger si mathantana oiva ayamani. 2016 da North Korea na makoi gi army drill gi video ama thawaina thadoraki. Video adu da army sing aduna jajat ki mong da so kaya ama tawki. North Korea gi citizen khurimak yamdrabar sahi tara di army oigadabni have a rule ama lei. Aduna ni makoi gi military si asukumadik chawri basi. Aduga masida uriba video asi atopa country gi military sing da akiba faunaba thawaina thadorkhaba video ni haina longni. Video asi North Korea gi Heju city da gi leak orakivani. Video asi da angang kya bu chaningai leituduna upai lejida famlaga leiba uri. Laina kya na narwa angang kya su yauri du laying na baitak phasana leitubna laying mangamdana leiri. Asumna angang singsina wana lele dubu Kim Jong Un di chahi khudingi masa matanda chanaba luxury food chikdamak $5 million and a seasonary. Karigumba $5 million adu da gi tangkhai ama kaitholaga angang sing adu gi chanaba thaknaba leviragadi angang sing adu ngasi wariba sumna waroidabani. North Korea gi missing America si karigidamakta hanthana lawribana amadi yamna tukatcharibana. Madugi maramse North Korea da yenghaliba TV sing da thariba so adu masini. These people lie huddled together with their dead friends in blue body bags, drinking coffee cups full of local snow. Many Americans have to live like this daily and are entitled to 1 cup most days. Video asida hairi American singsi mayum leijadawa ngaktani coffee fawa undagi ising onhalaga thakpa kanguni haina hairi. Asumna North Korea gi mi singdubu brainwash tobi amadi North Korea na khwaidagi chawkhadba lebak ni haina khanhalli. America khak natana to balibak singsu makhoina yamna hanthana uhale. Aduna North Korea gi miyoi singi wakhaladi North Korea sina prithivida khwaidagi chawkhadba lebak amani haina ngasi fawa dum leirivani.